Maharashtra ki Nashik ta lemna mahai tamhangani haina pukhraga tathi tawaina tawbiduna thamlamba Manipur dagi angang manga Social Welfare Department na kallaba matung imong manung da sinakray hiramasiga mari lenana North AOC da leba Social Welfare ki office da pangthopa pawgi mifamama da Department na sige Director NG Utam na phongdor pahi matung inna mamang chay ki December da Manipur dagi Maharashtra ki Nashik da leba Sri Swami Narayan English Medium School da lemna mahai tamhangani haina pukhiba angang maribu tathi tawaina biri haibaki wakat amalaki hariba wakat atugi matung ina department na sana Maharashtra lengakta pau piraba matung Maharashtra ki Social Welfare Department na school adu da changsiluba matamda complaint lakliba angang mari adugi mathakta atopa angang amasu lairamba thingnakhi hariba angang mga adu mafam adu dagi rescue tawraba matung Manipur ki Social Welfare Department ta pau pirakpadagi department na sige Deputy Director Sarojana Luchingba team amana chatlaga lawruwani loinana ngasi asi Imphal hek yobaga imung manungi miyoi sing kauduna sinabani hairi utamna makhada na kana gumbana macha masubo miyoi kharana lemna mahai tamhange haiduna mapalamda puna bohona raklabani mangzauna na Social Welfare Department ta pau piba loinana angang singaduna tamgadawriba school adugi mari makhong khanglaga thabiyu loinana ngasi gi angang mga asigi matang nasu Maharashtra ki Social Welfare Department ka khusam naduna department asana mathau tawa thabak sing lawkhat khigani haiki Free education ne haidana mayamna sinbiba matamda yamna phai afaba mafamda lairik tamanbiba angang dugi tungi punsi sembiba yamna phai tawbadabu chatliba mafamdo karaidano karamba institute no angang singsi phajana thambigadra phajana thambiroidra magi tungi punsida tasengna phagadra natraga sine hena khudong thiningai oibra haibadu thidok hongnaba matam lawminasi haibani aduna tungdasu kana gumba sumaina free da mahi tambibagi mapanda pubige haibagi potse lakpa matamda mama Singna magi district ki lairiba district child protection unit aina lairiba natraga child welfare committee aina lairiba sida pau pibiraga matam khara akhoida pibiraga tongi pugadoriba lamdo kari lamdono kari state tano karamba school dono madugi detail si pulap khangminaraga akhoida ju pibiraga akhoina su asomgi government ga pau phaunaraga hairiba mafam si angang pubada thambada lairik tamanbada matik chabra chadabra haibagi thidopagi tanjadu pibiyu